ꯁꯤꯒꯤ ꯃꯩꯁꯦ ꯑꯩꯈꯣꯏꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯉꯟꯇꯥ ꯇꯧꯒꯗꯕꯅꯤꯀꯣ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯝꯃꯤꯉꯩꯗ ꯑꯣꯏꯇ ꯇꯧꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯣꯡꯖꯤꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯊꯣꯡꯖꯤꯟꯗ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯊꯣꯡꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅꯅꯤꯀꯣ ꯁꯤꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯊꯣꯡꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯊꯣꯡꯁꯤꯒꯤ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞꯅꯀꯣ ꯑꯗꯨ ꯃꯊꯪ ꯁ꯭ꯇꯦꯞꯇꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯦ ꯑꯌꯨꯛꯀꯣ ꯃꯦꯟ ꯗꯣꯔꯒꯤ ꯊꯣꯡꯁꯤꯗꯀꯣ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯌꯥꯏꯉꯪꯅꯀꯣ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯁꯦꯡꯗꯣꯛꯑꯕꯅꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯁꯥꯒꯤ ꯇꯥꯏꯜꯁꯦ ꯆꯨꯕꯒꯤ ꯀꯣꯛꯎ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯑꯃꯨꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤꯀꯣ ꯁꯤ ꯊꯣꯡꯖꯤꯟ ꯄꯨꯖꯥ ꯇꯧꯕꯒꯤꯅꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯌꯦꯡꯉꯪꯁꯤꯅ ꯍꯥꯟꯅ ꯐꯖꯅꯗꯤ ꯇꯩꯊꯣꯛꯄꯤꯔꯅꯤꯀꯣ ꯖꯒꯥ ꯃꯇꯦꯛ ꯑꯃ ꯃꯌꯥꯏ ꯋꯥꯏꯗꯅꯤꯀꯣ ꯆꯞ ꯆꯥꯅ ꯇꯧꯔꯤꯁꯦ ꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯩ ꯊꯥꯟꯒꯗꯕꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯇꯧꯕꯤꯒꯗꯕ ꯑꯗꯨ ꯁꯤꯗ ꯌꯥꯏꯉꯪꯒꯤ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯃꯈꯥꯗ ꯇꯩꯊꯣꯛꯑ ꯊꯝꯃꯦꯅꯀꯣ ꯊꯣꯡꯖꯤꯟ ꯃꯌꯥꯏ ꯆꯞ ꯆꯥꯅꯅꯤꯀꯣ ꯆꯪꯐꯝꯗ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦꯀꯣ ꯆꯪꯐꯝꯗ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯟꯒꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯊꯣꯡꯖꯤꯟ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯦꯡ ꯈꯛꯇꯪ ꯊꯝꯃꯅꯤ ꯑꯗꯨꯒ ꯆꯦꯡꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯃꯩꯁꯦꯀꯣ ꯃꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯁꯣꯝꯂꯣꯝꯗ ꯃꯆꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯁꯦꯀꯣ ꯃꯦꯟ ꯗꯣꯔꯀꯣ ꯍꯥꯏꯗꯤ ꯃꯦꯟ ꯗꯣꯔꯅꯤꯀꯣ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯀꯣ ꯃꯦꯟ ꯗꯣꯔ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯦꯟ ꯗꯣꯔꯗꯨꯗꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯩꯁꯦ ꯊꯥꯟꯕꯤꯔꯣ ꯑꯗꯣ ꯑꯌꯨꯛꯇ ꯇꯧꯕꯤꯒꯗꯕꯁꯤꯅ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯇꯧꯒꯗꯕꯅꯤꯀꯣ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯌꯦꯡ ꯑꯌꯨꯛꯀꯨꯝꯕ ꯇꯧꯕꯤꯔꯣ ꯍꯌꯦꯡ ꯗꯤꯋꯥꯂꯤ ꯇꯧꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩ ꯀꯠꯄꯒꯤ ꯃꯑꯣꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯀꯣ ꯑꯗꯣ ꯁꯤꯁꯨ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦꯀꯣ ꯁꯤꯁꯤꯅ ꯉꯁꯤ ꯇꯧꯕꯤꯌꯨꯀꯣ ꯇꯥꯡ 18ꯒꯤ ꯑꯍꯤꯡꯗ ꯇꯧꯕꯤꯌꯨꯀꯣ ꯇꯥꯡ 18ꯒꯤ ꯑꯍꯤꯡ ꯍꯥꯏꯔꯒꯗꯤ ꯄꯨꯡ 11:40 ꯁ꯭ꯋꯥꯏꯗ ꯇꯧꯕꯤꯌꯣ 11:40ꯗꯩꯅ 12:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯧꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯨꯜꯁꯤꯕꯣꯡ ꯂꯩꯅꯀꯣ ꯇꯨꯜꯁꯤꯕꯣꯡꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯩꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯍꯥꯞꯇꯣꯏꯁꯦ ꯀꯩꯅꯣ ꯀꯩꯅꯣꯁꯦ ꯍꯪꯒꯥꯝ ꯃꯔꯨꯁꯦꯀꯣ ꯍꯪꯒꯥꯝ ꯃꯔꯨ ꯍꯪꯒꯄꯥꯟ ꯊꯣꯛꯄꯅꯤꯀꯣ ꯍꯪꯒꯥꯝ ꯃꯔꯨ ꯍꯪꯒꯄꯥꯟꯁꯦ ꯈꯤꯇꯪ ꯍꯥꯞꯄꯣꯀꯣ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯕꯁꯇꯦꯀꯜꯁ ꯌꯥꯝ ꯂꯩꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯂꯥꯛꯀꯗꯕ ꯂꯩꯔꯒꯁꯨ ꯑꯝꯇ ꯂꯥꯛꯇꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯩꯁꯥ ꯐ꯭ꯂꯣꯗ ꯂꯥꯛꯅꯕ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯐ꯭ꯂꯣꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯕꯁꯇꯦꯀꯜꯁ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯐꯅꯕ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯔꯤꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯅꯤꯀꯣ ꯁꯤꯒꯤ ꯄꯥꯔꯠꯁꯤꯃ ꯑꯃꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯅꯪ ꯉꯁꯤ ꯇꯧꯕꯤꯌꯨꯀꯣ ꯑꯃ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯊꯣꯡꯖꯤꯟꯗ ꯐꯖꯅ ꯁꯤꯃ ꯇꯧꯕꯤꯌꯨꯀꯣ ꯅꯨꯡꯗꯥꯡꯕꯨꯗꯤ ꯑꯗꯨꯝ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩꯈꯣꯏ ꯀꯠꯇꯣꯏ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯃꯒ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯀꯣ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯤꯀꯣ ꯇꯧꯗꯣꯏꯁꯦ ꯍꯣꯔꯦꯟ ꯄꯨꯡ 11ꯒ 13:40 ꯁ꯭ꯋꯥꯏꯗꯒꯤꯅ 12:30 ꯐꯥꯎ ꯃꯅꯨꯡꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯍꯤꯡꯕꯨꯗꯤ ꯑꯣꯏꯔꯦ ꯇꯥꯔꯁꯨ ꯈꯤꯇꯪ ꯇꯧꯕꯤꯔꯣꯀꯣ ꯁꯤꯒꯤ ꯄꯥꯔꯠꯁꯤꯃꯁꯨ